Foundation Day Pangthokre Leibak ama chumba lambida puna phatnabada media na achauba thodang lori haina Mahut Minister T.S. Kumar na phongdoklei amadi Congress ki Kaupon campaign Pasoi Kendra da hawdokre Hajik mapungoi pa pau pizari All Manipur Working Journalists Union Amjuna Sinduna Manipur Press Club ki Nipumari Suba Foundation Day Thoram Manipur Press Club ta pangthokre Thoram asida Mahut Forest and Environment amasung Horticulture and Soil Conservation Minister T.S. Kumar Information and Public Relations IPR ki Director Haisnam Balkrishna Ichamge Hangi President N. Rajendro Sanaleba ki Editor Su Oiriba Editors Guild Manipur ki Vice President Hemante Kumar Ningombam Union ki President Su Oiriba ISTV News ki Editor in Chief Brajendra Ningomba Susaru Yaki Laikhidraba Paumisingi Mafamda Lai Sukatuna Ikai Kumnaba Utki Union gi amasung Manipur Press Club ki President amasung Secretary Oiramba Singda Khudol Tamduna Ikai Kumnaba Utki Chief Guest Oikiba Forest Minister T.S. Kumar na Media na Laibak ama chumba lambida puna hotnabada chauba thodang lori Lengak ki asoiba aranba kaya marum puthoktuna chumthokna hotnariba asida Lengak nasu achumba adu khudakta pangthokpana democracy ki asengba saktam adu oigadawribani Khunai asida chakthung pithung draba awa anataraba kaya basu media na puthokpiduna makhoigi yaifana ba hotnabada mitna kong oiribani haiki and government amadi publics ahum sile de mari asi ken khambir mate nasidi malema ba iste samam basi media ki asauba thodamu yaw sakar ma miyama lapsa chuma sahange sakar to pata to da basu media ki asauba role mu yaw MLA amasung ministers amadi political ministers ai isama kadra praja na ibak connector ke myamji ana control ki to kare control to kare sai ke Asumbato, mediane ini yang kita tuh kantor untuk kanta, kau balik polisi. Asum mayu untuk lakar dulu mana, apa pun lakar dulu. Karena apa, misalnya nasi apa, tolak tak apa, naik ya apa, naik sekian tu mensu, victimize, pura victim tu apa kaya sih tanah sini. Hai tu tu nanti memang awal memang tu, karena apa pergi kerana tu, mediane asum baru memang, mediane kira kanda, mediane ada kanda. Kalau mereka kau tu semua tu kau ni asal lawa tu mana. Adanya tu mediane asum baru memang, yang ini lepas apa kanda. Laklipa Parliament Bikhalda Congress Mai Pakhanduna Rahul Gandhi bu Prime Minister Ohenba Pami Haina Phongdokpa Jan Champak Abhiyan ge Kaupon campaign Pasoi Kendra gi Oina Kendra sigi MLA Eke Mirabaina Hawdokre Pasoi Block Congress Committee gi Thopuba Singalonina Kendra sigi Yumthong Khuding Changduna Rahul Gandhi gi Mai Pakpadba Pambai Oina ba Mateng Nikhi MLA Mirabaina Hauzik Paliba BJP Gelengak Asina Miyambu Ot Liba Asidagi Kannaba Rahul Gandhi na Luchingduna Changsil Liba Khongsang Asida Miyamna Sogat Piduna Congress Lengak Amuk Halak Halasi Misang Mikhai Naidaba Congress Party Natana India da Afaba Lengak Purak Pangamloi Rahul Gandhi ki Damak Miyam Lepli Haba Utnaba Thoramasi Hawdokpani Hairi Janata Party ki Sigumlaba Aikogi Prajabu Naihatpa Prajabu Tuhatpa Prajagi Awaba Kaya Singase Masi Aikogi Makoina Piriba Waba Mayam Singase Congress Party Anova Sarkar La Aba Matunga Nauna Amuk Anova Yening Hulan Bagaloinana Congress Party na Bharat ki Prajagi Yaifana Bagi Damakta Anova Policy Program Kaya Galoinana Kongjang Junction ba Ngamna Bagi Damakta Congress Party na Aikoi Mateng Pangnaba Loinana Ekogi Lairiba Manipur gi section kuding maki prajada message asi mateng pangbiu haibegi message asi pijabani Chief Minister Nongthombam Biren ngasi anirak subo aina Langthabalda laiba Maharaj Gambhir Singh gi Samadhi Complex ta sagaliba Maidingonar Singamasung Sana Hira Chandra gi mitam gi phibam hakthengnana yangsin khre mitam ani asi tha sigi mapanda pangthokadawriba chama marfu manga choba Maharaj Gambhir Singh laikhidabagi ningsing thoramda maikhum hangdokani hairi ningsingba yai mamang sahida pangthokiba Maharaj Gambhir Singh gi chama marfu mari suba laikhidabagi ningsing thoram nimita Manipur bu Burma gi makhutagi Amukana Ningkha Tamna Hotnabada Achauba Thodang Laukiba Narsing amasung Hira Chandra gi mitam khingani haina lauthokibani Mama Singna Macha Singbu mi ama oidaba yade haibagi phirep kaloinana afaba wakalol piduna moral value ngakna chalabadi matik saba mi amamam oiduna afaba citizen puthopangam gani haina Consumer Affairs Minister Karam Syamna phongdokre
ngasi langthabal kendra Widows Welfare Association asinduna kendra asigi mapa laikhidraba angang singda mahima sing tamnana bagi selgi mateng piba mangarak suba thoramda minister na wafam asi phongdokkibani Lilong Sajing Mairen Kongda Pangthok Kibatauramada Langthabal Kendra LGP President L Biren Yaima Langthabal Kendra Widows Welfare Association Ge President L Mem Thoibi Lilong Nagar Panchayat Amasung Samurau Nagar Panchayat Ke Chairperson Singh Amasung Councillor Singsu Saruk Yakhi Punna angang sa mga taramathoida selgi mateng pikhi Minister Karam Syamna hojiki matamda mama oibi khudingmak hena dai telai batangai phadaba matam oire matam gi awonba asida aphawa kalol piba amasung lamjing bangam bachangi aphawa education phangana ba khotnaba thaksi khasi lehan bachangi mapuroi belaitre haidunasu macha masu sembada ninghan nafam thokte aigi isagi moral value ngak na chatuna isa isu sing semgadabani haiki Lukrabi oiriba mama singse masa semna bidamta lanmidu dagi hena thauna phage haidana khanba wakalona ma akoigi ichan ise leiribe icha singsida leiba matarkar leba aigi icha matik sawa mi ma ohendaba yadi haibugi wakalon leiba mama do adune ba darkar worise mama se karamba mama oigedagi haitaragadi aigi damta aigi ima leiri ai karigi damta sangsar sida ina tonthana khalandaba Imana aigi namukta lepi imana aigi namukta mateng pangani haibagi wakalon se adi phawon bangam mama oiba darkar lay mina aigi imabu adi usit thawai dabagi wakalon da lehendana ba madugi moral value su ekoina ngak na sat pa darkar lay Ahong sangbam binoyna ulaw mamang lekay dalayba ahal oiraba miyoy tara mga dan ingtamgi kudol tamkre ahal oiraba singbo ikay kumnaduna taksi kasi laynabagi wakalolda binoyna kudol asi tamkibani taksi kasi layramdrabadi ekoy ki kunay asi layramdabayay ahal laman singbo ekoy kuding makna ikay kumnagadabani hayna binoyna fongdogli Ima amasung ay gibaba sina kwaidigi hena athoiba isoni haidana amasung Laikai sagai nategi ahalaman singsi nungsi sanana moi yauduna aigi punsi sida hingbanga moi haibigi damakta laiba anobu sahi sina 2019 sina sangak pasida ngamjaba khudon amasung sak chara ama chamina basina aigi punsi de hena mai pakpo oiba mongola siba pinabiu haidana laikai ge halaman amasung aigi pokpiriba ima baba sida gidamakta sinjabun Lagliban January gitang Nepal da Tampaki district mga da lawmi singi tongan madabi kaya tanduna protest rally chatkani haina Bharatiya Kisan Sangha Manipur Pran na phongdokre sagol panda pangthokiba pawgimi pham amada Sangha Sigi General Secretary Telem Darana lawmi singi yaifanaba kongthang oina hariba khongsat asi chatkadawribani demand sing adudi state asigi masana law ujaba lawmi singda lenga ki mateng oina chahi amada subsidy oina lupa lising nipan piba farmer smart card yanthokpa Lawmi singna law singubagi kuchukalai leibada GST sada mga ohenba Ithai lokhong ge kuchukalai leibada GST yahondaba amadi lawmi singna lobukta ithai lokhong ga mari lenana electric power lem na sizinabagi khudong chaba pigadabani habadi manda khongsak asi sakadabani Imphal East, Imphal West, Bisnupur, Thawbal, Kaksing, District Singi, District Headquarter da khongsat asi chatkani mahangna makhatana Manipur da ngasidi law ubina ba mising yamna hanthare masina pothok pada chawna hanadagi chang hantharakani lenga ki makedagi law mising da piri ba santhang sing hakthengnana masa da yohonbiu jinjak marang kaina puthokpa ngamlabadi leibak asi ing tapa leibak ama oigani haikhi Manipur la iba lawmi si la amaga lising humdra lay adu lawmi gi family du pargadi lak tariet makhai si lawmi gi pothok sin hingiba masi singi lam yawdun ni ko singi jumia jing sigi tongan ba len de ko leitu mayam sigi isu mu leire sigum mayam sina maram morega akhoi gi lamdam sida masigi lawmi da hana piriba harda sitta adagi pesticide da ate hiram sing piriba subsidy singse masi lawmi dam to yawdre Yogdabdun maram oirega lawmi da piriba subsidy gi amount lupa ekarama ubada lupa lising nipan se sahi khudingi lawmi gi account da hapiba lawmi masak khangbiba haibasi asobi isubne ba lawmi sina awab le mkai leibak ki awabu ku oi aduna lawmi si awabu ku kanda leiba awabu ku kadoni aduna lawmi na leibak ki pukai ji thalala kanda masi leibak chok kadoni lawmi akoina leibak ki pukai thalanjage adu mamandi matik chana lokji gi haibasi akoi kisan sang gi kholawne
Yuko Bank ki humbudra taruk suba mapokumon nga marilina na bank kasigi lamlong branch na ongsangay de leba Baby Paul Mental Development Home da leba mahiroi singda mating pikre tharumaduda bank kasigi thabak tagi potharaba senior manager si rungsung lamlong branch ki manager Kaisam Tarun Kumar assistant manager Rosita Sahumong Gram Panchayat ki pradhan N Dhaneshwar All Manipur Mentally Handicapped Persons Welfare Organization ki secretary Y Ibetsawi amasung home asigi principal ti Anita Susaruk Yaki Kaisam Tarun Kumar na bank su chakot hanba mentally retarded oraba angang singmunung sibi ba haba wakalolda tharomasi pangthokpani haiki bank su chawkhat sanu mayam su chawkhat sanu chawkhat lagadi hena mateng pangba ngamakani aduga bank khatana tana lairiba praja singna amadi government na su ngamja mateng pangadi lairiba satra singsida moral boost tawgani moida hagalakpagi amadi hingbagi asa lairkani hena lairkani asa tawjai Gangmumai Kamai Foundation Sinduna Nirak Suba Gangmumai Kamai Memorial Lecture Thorum Hotel Classic the Pangthokre Memorial Lecture Sida Asiatic Society Kolkata ge General Secretary Oibetanatana Saknaraba Anthropologist Dr. Satyabhatta Sakrabatina A Human into the Nature of a Human Culture A Personal Narrative Haibasida Wangangki Professor K.H.S. Bimolana preside tawkiba thawramaduda Manipur University ki BC oiramba Professor H. Tombi, Professor N. Joy Kumar, Dr. R.K. Ranjan, Hana Minister oiramba Dr. Kasim Ruipa, Dr. L. Sadananda, Dr. R.K. Nimai, Nobat Disinang Susaruk Yaki. UGC ki taramatoi suba plan gi makhada saba Manipur College ki Women Hostel ngasi sanga khrei thoramaduda Manipur University ki College Development Council ki Director Professor T.S. Ratan Kumar, Manipur College ki Principal Dr. R.K. Radhakrishor, Manipur College Teachers Association ki President N.G. Maranjan Susaruk Yaki. Universal Friendship Organization Sajal Academy ki Masaloi Sangama Oiriba Khongmanung Branch Lesang Them Thawal Saphong Lakiba Taramapalak Suba Raising Day Thoram Khongmanung Community Hall da Lakliba Tangmapal Pangthok Lagani Thoramasida Hanagi Minister Okram Ibobi Oriental College ki former Principal Dr. Thodam Biren Hanagi Deputy Minister Oramba Gai Khangam Khangabok SC ki MLA O Surja Kumar na Singba Miyoi Kayana Thoiba Mithungnan Sing Oina Saruk Yagani Haidi Hauzik Maraktana Ten Break Amatang Luxury. Nida, aina ningai hek tawbada. Pabungna achapar hekta leibi. Aigi nebo hairadi pabungna adum. Aisu ningai adum tawsinne. Adubu khanghaude kaungam laroidaba wari machak kaya ga sagonaduna chatpatari ngasidi. This wedding season, let us celebrate togetherness with Taret's Chahabujia. Admission open from play class to class 8. We have a well-equipped range of facilities and resources for all students. Library, smart class, computer lab, games and sports, dance and martial arts, outdoor camping, boarding facilities and various activities. Benashia Coaching Center, the best and only trusted coaching center in Imphal. Benashia Coaching Center gi ojasingna aina exam gi sem saba matamda yamna mating pangbikhi aduga BCC dagi aina phangakhiba study material regular mock test suggestion na chingmasing yamna chanakhi SSLCE thagadaba singna topper oina bagi damak matamga chunaraba coaching center asibu miyamna thajaba thambiu. It's the change that excites you. The never done before drives you. You seek comfort in chaos and lounging at your own pace. You are the seeker of new. Nexa. Asian Hospital, Kwakethel Bazaar, Imphal, providing 24/7 services with fully equipped OT, ICU, NICU and deluxe room. Super specialty OPD for urology with gastroenterology surgery, oncology and specialty OPD for gynecology medicine and pediatric. Asian Hospital wish you a happy new year 2019 with good health and lasting prosperity. W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India.
मियाम द खंगनजबा चरु मई थादोक पिगनो लौफम द चैखाइरगा माइक्रोवेव डिकम्पोजर सिजनदुना लेपाक लेहाव हेंगत हंसी सरू मई थाबना सरू द यावबा पांबीगी मचिनजाक अयाम मनी लोंदुना मांगहल्ली लोइनना नुंगसिचु मोलहल्ली सरू पथा लगा अमुक हन्न खोजिनबसिना लौफम द ऑर्गेनिक मैटर हेंगलहल्ली सरू लौफम द मो हंजलहल्लछि खंगनजबा सलाई एग्रो प्रोडक्ट्स प्राइवेट लिमिटेड ना अखोई नुंगसीजरबा येलौमी सिंगी मफमदा हंगाम मरु फौ यांगंग अहिंगबा अमसुंग अकंगबा सिंग अहिंगबा अमसुंग अकंगबा चखौ पुरैतोन मोरोक अकंगबा कंतक गेहू जीरा अमसुंग फदिगो मरुना चिंगबा पोथोकसिंग असिगी सप्लायर कौजरी अकुप्प मरोलगिदमक पिजरिबा एड्रेस अमदी फोन नंबर असिदा कांटेक्ट तौबियो Aero Kids International Preschool. Admission open for daycare, playgroup, pre-nursery, nursery, KG. Session starting from 21st January 2019. Aero Kids International Preschool, Sagol Bantera Lukram Leirak, Soiba Maning Yenkum Leirak Taba. Email address aerokidsimf@gmail.com 9366348092. Royal Unique Education Center, Thangmei Bansinam Laikai, near Fishery Gate. Admission open. Foundation courses for class 9 and 10. Subjects offered: English, Mathematics, Science, Social Science, Mitei Computer Science and Higher Mathematics. Classes starts from 28th January. Last date of admission 27 January 2019. Faculty: well experienced senior teachers and POSM HSLC examiners. Hurry, limited. ब्रेक की तुंगदा तरामना ऑक्सरी मखाताबा पाउदा जनवरी थागी ओइना चिंगी लुचिंग बसिंगी निमित अमसुंग मियाम गी निमित पुन्ना था सिगी तांग तरामंगादा ओइना पांगथोकलगनी हाइना चीफ मिनिस्टर गी सेक्रेटरी गी जेरोल अमना खंगले चिंगमैरोंग पतंजलि योगा समिति की नौना थौपुगदब सिंह खनख्रे चिनम इबुंगोतोनबु प्रेसिडेंट बिमोल थपाबु सेक्रेटरी हापख्रे जनवरी 3 नेशनल रेवोल्यूशनरी फ्रंट मणिपुर NRFM गी 3 लक्षुबा मपोक नमित की याइफा पाउजेल मणिपुर मियाम दालुप असिगी चेयरमैन मालिया कोंथौजमना पिरकले सेरोलसिना मसागी मनिंग तंबा हंजिननबा लांथेंगनरिबा लालौरुप सिंह इहौ असिदा खोंपम हंदना थवाई थाख्रबा अथौबा सिंह इहौ असिगी थौदक वाथो कयादा सागोनख्रबा सोइनाय हौरबा मचा मपुरेबा काइनरबा खुदिंगमक्तसु इकाई खुमनबा उल्लक्ले कैपिटलिज्मबु योगलेबा मतंगाइरबा तेंगबांग लोइनी करप्शन फुरुप अमबु मतिंग लौथोकपा तिनजंग काइजंगबा खुनाय अमा ओहेनबा होटनबदा ड्रग मयाई काबा चिंजाकना ख्वाइदगी खोंजेल यांगबा लालोंगनी हौजिक लालोंगसिंग असि इंडियाना सिजिनदुना इखोइगी इथक्ता मखोइगी पांदम फंगनबा लेपा लेतना सिजिनरकली इंडिया की वखलोलदी ख्वाइदगी लाइबा लालोंग सिजिनदुना मखोइगी मथक्ता चथरकपा लालौ थेंगनबा हाइबसिनी ngasi manipurda lalauba thengna bahai corruption amadi drug na onthoragli lalauba sengna khulai paiduna lairiba sing thengna ba lalauba sing mirakta changhandana ba ngak senba masung nauna lalauba da yahondana ba thoranga sini hariba point singa sigi changyengda hanba sigi damak india ki security na manipuri singda nongmai kapagi athingba laitaba ani subo oina naharol kaya bu police bdf amadi security force kaya da senja thumjagi kuthangda recruit tawduna loksinba aduga leirak khulakta lalauba na mirakta changdana ba senaba अहम सुबह पॉइंट की दमक इंखलक नहारोल सिंगमयाई का चिंजाक की इपाक ताउदुना लेहंदुना लालौबगी यकनबगुम सेमकतुना हमचतनबा खुनाइरोल अमगी खोंगसत सेमलकपा सिनी हाइरे भारत की स्टेट सिनमथुंगना सेंट्रल ट्रेड यूनियन अमदी मास ऑर्गेनाइजेशन सिंगे पब्लिक सेक्टर एम्प्लॉयज अनऑर्गेनाइज्ड वर्क्स पोर्ट एंड डॉक्स वर्क्स बैंक एंड इंश्योरेंस एम्प्लॉयज अमसुंग अतै लौमी सिनमिसिंगना लैबाक असिदा सेल थुमगी माइकैदा अकाइबा लाक्लिबा पोटचैगी ममल तांखलक्लिबा अमदी थबक फंगदबगी मिसिंग हेनगलकपगी मायोक्ता तांग निपाल अमसुंग मापंदा कौरिबा जनरल स्ट्राइक मणिपुर लौमी लुपनसु सौगतकनी हाइरे सकनाइरबा नट संकीर्तन की सैसकपा लाइरलाकपा मोहना मसागी अनाबा अमदगी फकनुंग मयाई लेकाइदा लैबा मसागी मयमदा लैखिदबदा मणिपुरी साहित्य परिषद इम्फालना अवाबा फोंदोखरे सैसकपा असि लिसिंग अनि मापनदा पांथोकिबा परिषद के 73 सुबा सहिगी मिफमदा नत्यबुसन मना पिदुना इकाई खुमनख्रबनी थासिगी तांग कुनिथोइदगी कुंतरेट फावबा पंजाब की जलंधर पांथोकदबा 43 सुबा सब जूनियर नेशनल वुसु चैंपियनशिप ता किलोग्राम 39 मखागे कांगलुपता सरुक यानना बखलकलबसु चतनना बखनबदा सेल थुमगी अवाबा लैबदगी चत्तबगी फिबम मायोकनरमलबी इथम नुंगोइदगी नोंथोंबम वेलेंटिनादा लैता लाइरा अमदी अवा अना ताराबसिंगदा मतेंग पांगनबगी दमक लिंखतखिबा हौदोक्सी हाइना मिंथोनबा लुप अमना सेलगी मतेंग पांगख्रे नोंथोंबम वेलेंटिना नेशनल स्कूल गेम्स अमदी अतै नेशनल चैंपियनशिप कयादा वुसु मसानगी सानशौदा गोल्ड मेडल लौरख्रबी सानरोइनी लुप असिगी प्रेसिडेंट खोमद्राम सनायायमना लुसिंगदुना वेलेंटिना गी युमदा चतुना मतेंग पांगखी
Khomdram Sana Yaimana Lub Asigi Pandam Amadi Pidam Pongdok Pagaloinana Makata Nasu Ahalamanamadi Awa Ana Tarabasingi Mafamda Leptana Mateng Pankigani Haki. Itam Koi Deliva, Yuki Isanupi Amakak National Gitak, Sanabasat Kadaba Usugi, Panzapta, Madugi, Sel Tungi, Kariguma Kradawaju, Mating Panagudamta, Equigi, Hogdok Sigi, Tamul Manaba, Amadi Marup Singapulaga, Sigumba, Angang Sina, Sanaba Konabasat Pada Mongol, Urna Vidamukta, Hogdok Sigi, Saitigi, Namzaba, Pesakradang Mating Pangjabani, Equigi, Hogdok Sigi, Pandamzi, Sengar Sigumba, Awa Ana Tarba, Adagi Laitalaira, Amadi Ahalamal, Kanalizita Sinda, Mating Pangjanavidamukta, the Manasем지 Lupni, Makatan Zoi, Sigumba Sana Konaba, Lasu, Toy, Young, Honajan, Majinda, Angamba Mating, Hodok Sigi, Saitiki Pangjaniana, in Singer. How's it arrived at the Maruipa Pau Amok? Manipur Press Club ki Nipumari Suba Foundation Day Pangtokre Lebak Ama Chumalambi the Puna Pahot Abada Media na Tawatawdang Lori Haina Mahut Minister T.S. Sam Kumar na Fongdokli Amadi Congress ki Kopon Campaign Pasoi Kendra da Hogdokre Hausiki Nadi Matang Sidalo Sinjari Miyang Tabiri Bapuna Makpo Amukana Kurumjari